BJP Manipur Pradesh ki General Secretary P. Premananda amadi Jiribam ki social activist Namairakpam Buddha Chandra na luchingba team amana irang na sokhalaba Jiribam ki Mar Maitei amadi tongan ba Jiribam da khundariba community singa unaduna district asida peace hanjilaknaba wari sakrai. Premananda na luchingba kangbu aduna Jiribam ki mayol oiriba Rani Veng da leiba model school da chatuna Mar Furup ki miyoi singa unaki amadi makoina thengnariba kudong chadaba sing khangdokhi loinana IDP sing na thamlakhiba kudong chadaba sing adu Chief Minister Y Kem Chan da su phone gi kuthang da paudamkhi amadi Jiribam ki Deputy Commissioner ga su unaduna IDP sing gi kudong chadaba sing kokhanaba watanaki tungda Jiribam ki manung hanjina leiba Borobekra Police Station da chatuna mafam adu da leiriba Maitei Furup ki IDP sing unaduna makoina thengnariba kudong chadaba sing su khangdokhi loinana IDP sing na su lamtai khunong da police outpost thambiyu makhoi gi maina chakharba yum sing nongna sagaliba adu athuba matam da loishinduna changba yahanbiyu haiba wafam taksinki khongchet adu da Zakurador area da leiba mafam adu ki miyam ga su unaduna wari sakhi कोई निमित मंगानी की कोई टूर प्रोग्राम नहीं तो मसी मरोइना मणिपुर के चीफ मिनिस्टर के कोई गाइडेंस दुगा कोई पार्टी के स्टेट प्रेसिडेंट के सुपरविजन मखादा कोई सिगी थबक छबने कोई साथ होई मदुदि हुजि फावदा लेरिबा पब्लिक की दुगा तोंगान तोंगान बा प्रजा सिंग सि उना मतन वखलो सिंग जे मियाम पुनम लोइना कोई शांति पाम दुगा मणिपुर से हानगी नॉर्मल केनो सि लाकपसि लोइना याबा पामे दुना सिगी लेरिबा इरांग सिना मरम चैथेंग फंग्रब सिंग से मसि खरै हेन मतेंग पाम ngam na bi thawak cha कोई पार्टी न चाहिए न bi thawang do कोई सेम सारा कले मदुगी पार्ट अमोइना कोई मसि थबक लाक